American Oncology Institute Aoi Babina Specialty Hospital na chahi kuntrataruk shurabi Hereditary Breast Cancer ki anaba leiba Nupi ama Maipakna Layengba Ngamkhre. Hiramasiga mari lainana Aoi Babina Specialty Hospital ki maikaitagi thadorokpa chirol amana hai. Khabai shoida leiba American Oncology Institute Aoi Babina Specialty Hospital na Hereditary Breast Cancer ki anaba leiba chahi kuntrataruk shurabi Nupi ama Maipakna Layengkhre. Masina cancer ki layeng pathapta targeted therapy ki achoba kanaba adu fangbang ngamle masagi chahi kuntra taruk surabi yung pandribi nupi adu mahaki yet thangba breast da tumor ama leiba thengnakhi PET scan amate biopsy tawduna yengbada mahak breast cancer nabata natana anaba adu segrak amate thabombida sangdoklakba thengnakhi Mahak triple negative breast cancer haina khangnaba yamna sandokanba amade layengba aruba oiba makhalge cancer asi nare haiba khangba ngamkhe mahakki layengba aduda palliative chemotherapy ke cycle 12 kapkhe ahanbada therapy asi ki response mapung phana phangkhi adubo cycle 12 ke matungda PET CT loduna yengbada mahak hereditary breast cancer ke risk laire haiba khangba ngamkhibani Nupi adu Maipakna Layengba Ngamkhre aduta Aoi Imphal ge medical oncologist Dr. Shivasis Bhattacharya na hai BRCA mutation ki tamak design toba targeted therapy sing na singtha ningai oipa kanaba sing pi bangamle masina hereditary breast cancer leiba anaba sing da anoba asa ama piri haina mahakna makha takhe Amaramda personalized cancer care ke maru oipaki matang da paladuna city SI South Asia ke CEO Harish Trivedi na hai AOI na malemgi thak ke cancer care piduna lakli handa cancer naba nupi ama Maipakna Layengba Ngamba asina malemda fangliba medical advancement ado Manipur da su fangle haiba du takle AOI hospital ase malemgi cancer layengbada seasonariba technology amate machine shing pumnamak leiba hospital ni haina fongdorakli